ngasi phongkiba tongan tonganba manipuri sifungsing amasung thokiba thawdo wathokisingdagi maruoibi ipausing myamna thamjai anbada wangudagi khoi yokpana mausagi khal kehandana thambadana tana sahida lupa lakh 1.70 rom irai laina tanba ngamle bijoy lesram Malem goina global warming horakpa amasung masina maram oiraduna ecological imbalance tholakpa hiroinana Manipurus umang wamang paktangna kokthorapdagi haujimak ising marang kaina phangdabagi awaba mayoknaraklabasu wangugi tungan tungan maphamdadi khoi yokpaga loinana mausagi saktam kehandana ba honabaga loinana laingaki mating yaudраbasu sahi amada lupa lakh 1.70 rom irai laina tanma ngamlakle wanguda khoi upusaba masum yokpada mai paklaba sansam brajabai kauba Masagi say humpu sroglabasu khoi yokpagi thabak mai punaba satharagliba miyoishina pauksi asida hai magna masagi say taraga humdoi taraga mari rom surakpadigi hauduna leikaigi ahal singgi matung ilaga khoi yokpa loibagi thabak horakibari anbada khoiren yokpa horaki masidagi suknatagi tha marida income lakpa hokhi tungda haying khoisu loiki hairaduna khoisingna machinjak Thinabagi damak sahi amagi manungda tha tarukna tambaki lamda leiba du tha tarukna signal leibigi sanabi leirakpana yoglibu khoising athapasing maphamda satkidana ba makoina machinjak thibada sangba upal wapal mana masung masum haira sing thajilakpana khoi yokpagi kanaba sindong phangbadana tana mausagi khal kehandana bohona badasu asabu mating pangki haujimuk ma iwa wadana sahi amada khoi yokpa khaktana lupa lakh 1.70 rom phangmangamle Sinfamasi maipu nariba mahan hai khoi loibada yamna maru oiriba si khoi singna laigadabu upu bok sabasini u singi manungda uning thaudagi khaibu upakna saba khoi upuna khoi singna hena pami amaksu thaure kab u singdi khoi na pamdi yoktuna manungda thamlabasu paithokibadagi hekta halakti maramasina khoi upu sagadabu upak khaibada thau thaktuna khaibagi muhutta ising oina tharaga khaibu upakna sabana khoi singna pami Uning thau phangdragana yongsak pambi kobila tera tolhaw amadi khonang pamina singwadagi khairaga sai hairi khoi yoknabu upu amada lupa lising nani ga samwa da yoli duga khoi yawraga na lupa lising mari ga samwa da yoli khoi yokpagi thabakna hani extractor sing khuna ungba yana saraga yamna laina khoiradagi khui lakthui khui likli amada lupa sanipan phawbur yol hauri Wapam singasi phongdorakiba S Brazavina makhatana hayuda makisin phamasida ngasi phawbada laingak tagi mating amata phangdri adubu kariguma manipurgi khuhi mapana thadokningrabadi laingana mating khara pangbiduna hena pakthok chakthok halagadi yamna laina manipurgi khuhi sung mapana thadokpa ngamgani swairaki kumja english nga mga samapan ga humdraga ni thoidigi khoi yokpa haurakhiba wongu tiradagi sansam ningthemjau kowa beef farmers amana su sinphamasi haujik suma khasada duna khoi yawbu upu taraga manga rongi mapu e hauri khoi upu singa sidagi sayol manatragana numit tarani gi manungda khuhiligli mari mari gi sangda lokungam hauri mawona su legana tengwang pibirabudi khui hena puthopung ngamgane herakhi adugo wangu laifam singya lekaidigi thaunaujam jiten sai nifugutur kauba bi farmer manasu maksin phamasi pairakpa sahi nipalom sure herapagoloina sin phamasina deforestation da su asobu mating pangle herakhi makhoi ahum khaktana tana hauju wangu du khoyok pamiyoi kunthrarum leire makhoi mayamgi society ama phawbu semle makhoi amana sahi amara khoi hidigi lupa lakh amadigi ani phawbu yamna laina tanma ngamhori makisu khoi phawbu upu taraga manga rum leiri loinana lainga ki mekedi gi khuhigi packaging taunaba masa amasu processing unit ama semga saga ningbi apam phongdor kenisu pawsida makhatana palakli makasa tarak poina to papa omna border gi yetna basing amasum how thibaga mari lainana asam amasum nagaland gi marakti MOU khuyek pinabagi wafam oppose tawkre Thaukin mamasum border gi yetna basing laikhai ta thona bagi damakta asam mamasum nagaland gi marakta memorandum of understanding MOU khuyek pinana ba hawdoki bu wafam working committee WC Naga National Political Group NNPG na objection tawkre NNPG singna Nagaland gi minister da boundary area sing laikhai ta na bagi damakta amadi Thau thinbagi damakta asam ga MOU makhalamata khuyek pinadana ba amadi karigamo khuyek pinarba su madudagi withdraw tawnana ba demand tawkre state ani gi marakta yena duna lagli ba boundary area sing adu matam kya gi mamang gi naga singna ngak senduna laklabani mafam sing adu gi yena ba gi matang na yana ba purakna ba state ani gi marakta MOU khuyek pinaba haibisi maram sade amadi stakeholder singna yapam thokte ki NNPG
PG na haiki matudi Assam amasung Nagaland anima yetnariba border area singda thau thinbagi natraga contract sharing taunabagi agreement sing purakpa natraga negotiation sathabagi power amata leiti asiguma yenaba wafam sing asidi WC NN GPs amasung Government of India ki marakta akan negotiation satharaga laikhai tagadabani masi wafam masi Indonaga political stock ki marueba saru amani GOI amasung naga negotiator singna issue sigi matana final agreement ama purakpa ngairibani hainasu NNPGs na phongdoki makatana NNPGs na hairibadi demarcation tawtuba border singna ENP activity singa mari lainana MOU khuyekpi nana ba hawdoklibu wafam adu kariguma thabakto on thorakpa tarabadi maduna border area singda aruba phibam kya lakani Losing basing hausuk ladiba maratapa phiba madubu makoina lam amadi resourcing gi matangna apama mongda tauningbuki license ama oina uruidabani amasum yetnariba mafam singda lakpa ohongbasing gi thaudang makoina yajagadabani hainasu NNPGs na makata ki hairi panba yabadi haukiba sayol Assam amasum Nagaland gi government sin state ani gi marakta ladiba yetnariba border paringi mafam khrada thau Tizunwigi tabak haubugi wapamasi yana kibani hainisu paus to makatana spalakli makasa tarapo na to papona Myanmar gi yanghunda gorilla fighters singna top election official hatkre military lenga kimyokte lairiba militants singna sataba khwai digi no attack amada Myanmar gi commercial capital yangonda labos gi top elections official ama nongmaina kapto no hatkre military ne appoint over union election commission gi deputy director general Saiso su thangza numita masada nongoi maru kya pan khaina military gi information office ki warol paladuna media gi report sing hairi wapam asimak urban gorilla group na statement ama thoktuna confirm tokre haukiba numaizu numita information office na phongdokiba attack adu military na control toba government gi mayok ta leiba underground group ama oiriba pro democracy national unit government gi khulai paiba wing people's defense force na pangthokibani Underground group asi sahiyani gi mamang da army na lenga ki power paishin ki matam da CM ki ne hari local people's defense force group singyauna opposition force kya national unity government ka mari lainarabasu autonomous oina operate hui tagomsu military na makoibu terrorist singni haidun lakli masana for the youngol haina mingthonba resistance group amana hairi madri hanigi lieutenant colonel ama oiriba saiso tu da satakiba attack adu group asina pangthokibani group asina thangza numiki numitangda Facebook post ki kuthangna makhoigi mission adu mai pagle haina lakhoki post adu na makhoigi target adu gi photo ahum su utki saiso tu asi army na kumja english ngani kunga matogi February amada Aung San Suu Kyi gi elected government gi lenga ki power mun ki badigi nongmaina kapto no hat ki election commission gi khwaidi senior oiba official ni haina thajanari hainsu pawsida suma khatarkli Makasa tarakpoina to papamana opposition sing amat oina punsin duna thabak tawmina bada akaiba mata leite Mamta Banerjee lakliba kumja English ngani ga kunga mari da pangthok kodriba Lok Sabha mikhal da hauji ruling party oiriba BJP bu maithiba pina gi dama opposition da leiriba party sing punsin na ba honarakpagi saruk ama oina ngasi Bihar gi chief minister Nitish Kumar masum deputy chief minister Tejaswi Yadav na West Bengal gi chief minister Mamta Banerjee ga unaduna wari sanakre wari sanaba Loiraba matung chief minister Mamta Banerjee na phongdokiba BJP maithiba pina wa honabada opposition party sing amatu oina punsinduna thabak tawminabada maki oina akaiba mata leiti mamang matamdasu BJP maithiba pina wa honabada wakhalon manaba party singna puna thabak tawminanaba maki maikedi gi phongdokiba leire hairi mangna makatana phongdokiba Bihar gi chief minister Nitish Kumar na ngasi mahaki manakta lakliba si yamna phaba khongthangni Jaya Prakash Narayana maki movement asi Bihar di haurakibani maramaduna ahanbi oina all political party goiba mifam ma Bihar pangthunaba Nitish Kumar haijakre madugi matung makhatana kari tawgadagi haibagi matang da khanagani ahanbi oina opposition da laidibasing amat oina satminari haibadu utpagi tangai fadaba lai hairi Center da husik lairiba BJP gi maru oiba thabakti miyam da aki akhang pokhanba amadi media bu makogi khulai oina sejinaduna miyam mamang da hero sabasini masina taba ngasi phawba BJP na lebas gi miyam gi dama afaba thabak amata paikhat pa leite hairi amaramda Bihar gi chief minister Nitish Kumar na phongdokibada aikoina husik maru oina tawgadoribasi wakhlon manaba party sing hana punchina basini ngasina West Bengal gi chief minister unaduna BJP maithiba pinabagi dama khana bawkre hayeng mahak samjawadi party gi lusingba Akhilesh Yadav ko unagani hairi panba yabla AAP gi lusingba Arvind Kejriwal su Nitish Kumar ko unaduna wari saba laikre hanisu pawsh da sumakata na sa phongdorakli
ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯥꯛꯄ ꯃꯤꯑꯣꯏ ꯑꯅꯤ ꯁꯤꯔꯦ꯫ ꯎꯠꯇꯔꯈꯥꯟꯗꯒꯤ ꯌꯥꯝꯅꯣꯇ꯭ꯔꯤꯗ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯥꯛꯈꯤꯕ ꯃꯤꯑꯣꯏ ꯑꯅꯤ ꯉꯁꯤ ꯍꯥꯔꯠ ꯑꯦꯇꯦꯛꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯅ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯆꯥꯔꯗꯥꯝ ꯌꯥꯇ꯭ꯔꯥꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯆꯥꯔꯗꯥꯝ ꯌꯥꯇ꯭ꯔꯥꯗ ꯂꯥꯛꯂꯤꯕ ꯂꯥꯏ ꯅꯤꯡꯕ ꯃꯤꯑꯣꯏꯁꯤꯡꯅ ꯌꯥꯝꯅꯣꯇ꯭ꯔꯤꯗ ꯆꯠꯇ꯭ꯔꯤꯉꯩꯒꯤ ꯃꯥꯡꯑꯣꯏꯅꯅ ꯃꯁꯥꯒꯤ ꯍꯛꯆꯥꯡꯒꯤ ꯐꯤꯕꯝ ꯆꯦꯛ ꯍꯥꯟꯅ ꯇꯧꯊꯣꯛꯅꯕ ꯒꯣꯚꯔꯟꯃꯦꯟꯠꯅ ꯍꯥꯟꯅꯗꯒꯤ ꯈꯪꯍꯟꯗꯨꯅ ꯂꯥꯛꯂꯤ꯫ ꯑꯗꯨꯕꯨ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯥꯛꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯒꯥꯏꯗꯂꯥꯏꯟꯁꯤꯡ ꯑꯗꯨ ꯊꯧꯑꯣꯏꯈꯤꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯊꯣꯛꯈꯤꯕꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯊꯣꯛꯍꯟꯗꯅꯕ ꯍꯣꯠꯅꯁꯤ ꯍꯥꯏꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅꯁꯨ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗꯅ ꯕꯤꯖꯦꯄꯤ ꯃꯥꯏꯊꯤꯕ ꯄꯤꯅꯕꯒꯤꯗꯃꯛ ꯁꯤꯠ 215ꯗ CPIꯅ ꯀꯣꯡꯒ꯭ꯔꯦꯁꯇ ꯃꯇꯦꯡ ꯄꯥꯡꯒꯅꯤ꯫ ꯀꯔꯅꯥꯇꯀꯥ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯈꯜꯒꯤ ꯃꯇꯝ ꯅꯛꯁꯤꯜꯂꯛꯄꯒ ꯂꯣꯏꯅꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯍꯧꯖꯤꯛ ꯔꯨꯂꯤꯡ ꯄꯥꯔꯇꯤ ꯑꯣꯏꯔꯤꯕ BJPꯕꯨ ꯃꯥꯏꯊꯤꯕ ꯄꯤꯅꯕꯒꯤꯗꯃꯛ CPIꯅ ꯁꯤꯠ 215ꯗ ꯀꯣꯡꯒ꯭ꯔꯦꯁꯇ ꯀꯟꯗꯤꯁꯟ ꯑꯃꯠꯇ ꯌꯥꯎꯗꯅ ꯃꯇꯦꯡ ꯄꯥꯡꯂꯒꯅꯤ ꯍꯥꯏꯔꯤ꯫ ꯀꯣꯡꯒ꯭ꯔꯦꯁ ꯂꯨꯆꯤꯡꯕ ꯔꯟꯗꯤꯞ ꯁꯨꯔꯖꯦꯋꯥꯂꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯤꯠ 213 ꯂꯩꯕ ꯀꯔꯅꯥꯇꯀꯥ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯈꯜꯒ ꯃꯔꯤ ꯂꯩꯅꯅ CPIꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯈ꯭ꯔꯦ꯫ ꯃꯗꯨꯗ CPIꯅ ꯁꯤꯠ 8ꯇ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯃꯤꯔꯦꯞ ꯊꯥꯗꯣꯛꯀꯅꯤ ꯑꯗꯨꯒ ꯁꯤꯠ 215ꯗ ꯀꯟꯗꯤꯁꯟ ꯑꯃꯠꯇ ꯌꯥꯎꯗꯅ CPIꯗ ꯀꯣꯡꯒ꯭ꯔꯦꯁꯇ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯄꯤꯔꯛꯂꯤ꯫ ꯃꯔꯝ ꯑꯗꯨꯅ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯃꯤꯈꯜ ꯑꯁꯤꯗ ꯔꯨꯂꯤꯡ ꯄꯥꯔꯇꯤ ꯑꯣꯏꯔꯤꯕ BJP ꯆꯥꯎꯅ ꯃꯥꯏꯊꯤꯕ ꯅꯪꯂꯒꯅꯤ ꯍꯥꯏꯕꯁꯤ ꯃꯌꯦꯛ ꯁꯦꯡꯂꯤ꯫ ꯍꯧꯖꯤꯛ ꯂꯩꯔꯤꯕ BJPꯒꯤ ꯂꯩꯉꯥꯛ ꯑꯁꯤꯁꯨ ꯑꯔꯥꯟꯕ ꯃꯑꯣꯡꯗ ꯅꯝꯐꯨꯗ ꯁꯦꯝꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯥꯅ ꯃꯈꯥ ꯇꯥꯅ ꯑꯁꯥꯝꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯍꯤꯃꯟꯇ ꯕꯤꯁ꯭ꯋ ꯁꯔꯃꯕꯨ ꯍꯨꯟꯗꯨꯅ ꯉꯥꯡꯈꯤꯕꯒ ꯂꯣꯏꯅꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯑꯃꯁꯨꯡ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯌꯥꯅꯕ ꯍꯣꯠꯅꯕꯗ ꯁꯔꯃ ꯑꯆꯨꯝ ꯑꯔꯥꯟ ꯈꯪꯗ꯭ꯔꯦ꯫ ꯑꯁꯥꯝ ꯌꯨꯊ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯍꯥꯟꯅꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠꯅ IYCꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯁ꯭ꯔꯤꯅꯤꯕꯥꯁ BVꯒꯤ ꯃꯥꯌꯣꯛꯇ ꯀꯦꯁ ꯑꯃ ꯔꯦꯖꯤꯁꯇꯔ ꯇꯧꯔꯛꯈꯤꯕ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯀꯔꯅꯥꯇꯀꯥꯗ ꯑꯁꯥꯝ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯑꯃ ꯊꯥꯔꯛꯈꯤꯕ ꯑꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ BJPꯅ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯄꯋꯟ ꯈꯦꯔꯥꯕꯨ ꯐꯥꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗꯅ ꯁ꯭ꯔꯤꯅꯤꯕꯥꯁ BVꯕꯨ ꯐꯥꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯅꯁꯨ ꯃꯔꯥꯜ ꯁꯤꯔꯛꯂꯤ꯫ ꯑꯃꯔꯣꯝꯗꯅ ꯔꯥꯍꯨꯜ ꯒꯥꯟꯙꯤꯅ ꯂꯨꯆꯤꯡꯗꯨꯅ ꯑꯆꯧꯕ ꯔꯣꯗ ꯁꯣ ꯑꯃ ꯀꯔꯅꯥꯇꯀꯥꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯃꯦ 10ꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯀꯔꯅꯥꯇꯀꯥ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯈꯜꯒ ꯃꯔꯤ ꯂꯩꯅꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡꯅ ꯚꯣꯠ ꯈꯣꯝꯕꯒꯤ ꯊꯕꯛ ꯑꯀꯟꯕ ꯃꯑꯣꯡꯗ ꯆꯠꯊꯕ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯒꯤ ꯃꯄꯥꯡꯒꯜ ꯀꯟꯈꯠꯍꯟꯅꯕꯒꯤ ꯄꯥꯟꯗꯝꯗ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯍꯥꯟꯅꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯥꯍꯨꯜ ꯒꯥꯟꯙꯤꯅ ꯂꯨꯆꯤꯡꯗꯨꯅ ꯌꯥꯝꯅ ꯆꯥꯎꯕ ꯔꯣꯗ ꯁꯣ ꯑꯃ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯀꯔꯅꯥꯇꯀꯥꯒꯤ ꯖꯌꯄꯨꯔꯗ ꯄꯥꯡꯊꯣꯛꯈꯤꯕ ꯔꯣꯗ ꯁꯣ ꯑꯗꯨꯗ ꯀꯣꯡꯒ꯭ꯔꯦꯁ ꯂꯨꯆꯤꯡꯕ ꯑꯁꯤꯅ ꯑꯈꯟꯅꯕ ꯁꯦꯝ ꯁꯥꯔꯕ ꯒꯥꯔꯤ ꯑꯃꯗ ꯇꯣꯡꯗꯨꯅ ꯃꯤꯌꯥꯝꯅ ꯈꯨꯠ ꯍꯥꯏꯔꯒ ꯆꯠꯄ ꯎꯈꯤ꯫ ꯂꯝꯕꯤꯒꯤ ꯅꯥꯛ ꯌꯦꯠ ꯑꯅꯤꯃꯛꯇ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯑꯣꯏꯁꯤꯡꯅ ꯂꯦꯞꯇꯨꯅ ꯂꯩꯅꯈꯤꯕꯒ ꯂꯣꯏꯅꯅ ꯔꯥꯍꯨꯜ ꯍꯥꯏꯅ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯂꯥꯎꯈꯤ ꯑꯃꯗꯤ ꯃꯤꯌꯥꯝꯅꯁꯨ ꯃꯈꯨꯠ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯈꯣꯡꯆꯠ ꯑꯗꯨꯕꯨ ꯇꯔꯥꯝꯅ ꯑꯣꯛꯈꯤ꯫ ꯑꯃꯔꯣꯝꯗ ꯀꯔꯅꯥꯇꯀꯥ ꯀꯣꯡꯒ꯭ꯔꯦꯁ ꯀꯦꯝꯄꯦꯟ ꯀꯃꯤꯇꯤꯒꯤ ꯂꯨꯆꯤꯡꯕ MV ꯄꯥꯇꯤꯜꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯔꯥꯍꯨꯜ ꯒꯥꯟꯙꯤꯒꯤ ꯉꯁꯤꯒꯤ ꯈꯣꯡꯆꯠ ꯑꯁꯤꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯃꯄꯥꯡꯒꯜ ꯍꯦꯟꯅ ꯀꯟꯈꯠꯍꯟꯕ ꯉꯝꯂꯒꯅꯤ ꯑꯃꯗꯤ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯊꯧꯃꯤꯁꯤꯡꯗ ꯑꯅꯧꯕ ꯊꯧꯅꯥ ꯑꯃ ꯄꯤꯔꯦ꯫ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯃꯤꯈꯜ ꯑꯁꯤꯗ ꯀꯣꯡꯒ꯭ꯔꯦꯁꯅ ꯆꯥꯎꯅ ꯃꯥꯏ ꯄꯥꯛꯇꯨꯅ ꯄꯥꯔꯇꯤ ꯑꯁꯤꯅ ꯂꯨꯆꯤꯡꯕ ꯂꯩꯉꯥꯛ ꯑꯃ ꯁꯣꯏꯗꯅ ꯁꯦꯝꯕ ꯉꯝꯂꯒꯅꯤ꯫ ꯉꯁꯤꯒꯤ ꯔꯣꯗ ꯁꯣꯗ ꯁꯔꯨꯛ ꯌꯥꯔꯤꯕ ꯃꯤꯌꯥꯝꯁꯤꯅ ꯀꯣꯡꯒ꯭ꯔꯦꯁꯅ ꯆꯥꯎꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯈꯨꯗꯝꯅꯤ ꯍꯥꯏꯔꯤ꯫ ꯉꯁꯤꯒꯤ ꯃꯍꯥꯛꯀꯤ ꯈꯣꯡꯆꯠ ꯑꯗꯨꯗ ꯄ꯭ꯔꯤꯌꯥꯡꯀꯥ ꯒꯥꯟꯙꯤ ꯕꯥꯗ꯭ꯔꯥ ꯑꯃꯁꯨꯡ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯃꯀꯣꯛ ꯊꯣꯡꯕ ꯂꯨꯆꯤꯡꯕ ꯀꯌꯥꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯍꯌꯦꯡꯁꯨ ꯔꯥꯍꯨꯜ ꯒꯥꯟꯙꯤꯅ ꯂꯨꯆꯤꯡꯗꯨꯅ ꯔꯣꯗ ꯁꯣ ꯑꯃ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯔꯦꯅꯁꯨ ꯄꯥꯎꯁꯤꯗꯁꯨ ꯄꯜꯂꯛꯂꯤ꯫ ꯑꯃꯔꯣꯝꯗꯅ ꯃꯨꯁꯂꯤꯝꯁꯤꯡꯒꯤ ꯀꯣꯇꯥ ꯇꯣꯉꯥꯟꯅ ꯂꯩꯍꯜꯂꯣꯏ꯫ ꯇꯦꯂꯪꯒꯥꯅꯥ ꯀꯔꯤꯒꯨꯝꯕ BJPꯅ ꯄꯋꯥꯔ ꯄꯥꯏꯕ ꯉꯝꯂꯕꯗꯤ ꯃꯨꯁꯂꯤꯝꯁꯤꯡꯒꯤ ꯇꯣꯉꯥꯟꯕ ꯀꯣꯇꯥ ꯄꯤꯔꯤꯕꯁꯤ ꯀꯛꯊꯠꯀꯅꯤ ꯍꯥꯏꯅ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯐꯣꯡꯗꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯜ ꯈꯦꯠꯅꯕꯒꯤ ꯃꯤꯡꯗ ꯇꯣꯉꯥꯟꯕ ꯔꯤꯖꯥꯔꯕꯦꯁꯟ ꯂꯩꯍꯟꯕ ꯍꯥꯏꯕꯁꯤ ꯑꯟꯀꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜ ꯑꯣꯏ ꯍꯥꯏꯔꯤ꯫ ꯑꯃꯁꯨꯡ ꯍꯥꯏꯗ꯭ꯔꯕꯥꯗꯇ ꯄꯥꯡꯊꯣꯛꯄ ꯔꯦꯂꯤ ꯑꯃꯗ ꯋꯥ ꯉꯥꯡꯂꯗꯨꯅ ꯑꯃꯤꯠ ꯁꯥꯍꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯇꯦꯂꯪꯒꯥꯅꯥꯗ BJPꯅ ꯄꯋꯥꯔ ꯄꯥꯏꯔꯕꯗꯤ ꯆꯥꯗ 3 ꯇꯣꯉꯥꯟꯅ ꯃꯨꯁꯂꯤꯝꯁꯤꯡꯒꯤ ꯔꯤꯖꯥꯔꯕ ꯊꯝꯂꯤꯕꯁꯤ ꯇꯣꯛꯍꯟꯒꯅꯤ ꯑꯃꯗꯤ ꯍꯥꯏꯔꯤꯕ ꯔꯤꯖꯥꯔꯕꯁꯤꯡ ꯑꯁꯤ SC, ST ꯑꯃꯁꯨꯡ OBCꯗ ꯌꯦꯟꯊꯣꯛꯀꯅꯤꯁꯨ ꯍꯥꯏꯔꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯆꯌꯣꯜ ꯑꯃꯒꯤ ꯃꯅꯨꯡꯗ ꯋꯦꯁꯇꯔꯟ ꯕꯦꯇꯜ ꯇꯦꯡꯛꯁꯤꯡ ꯌꯨꯀ꯭ꯔꯦꯟ ꯌꯧꯁꯤꯜꯂꯛꯂꯒꯅꯤ꯫ ꯁ꯭ꯄꯦꯟꯗꯒꯤ ꯊꯥꯔꯛꯈꯤꯕ ꯂꯤꯑꯣꯄꯥꯔꯗ 2 ꯇꯦꯡꯛ 6 ꯆꯌꯣꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯌꯧꯁꯤꯜꯂꯛꯂꯒꯅꯤ ꯍꯥꯏꯅ ꯁ꯭ꯄꯦꯟꯒꯤ ꯃꯤꯅꯤꯁꯇꯔ ꯑꯣꯐ ꯗꯤꯐꯦꯟꯁ ꯃꯁꯇꯥꯔꯤꯒꯥꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯕ꯭ꯔꯥꯍꯥꯝꯗ ꯃꯊꯪꯒꯤ ꯊꯥꯗꯒꯤ ꯍꯧꯅ ꯌꯨꯀ꯭ꯔꯦꯟꯒꯤ ꯂꯟꯃꯤꯁꯤꯡ ꯇ꯭ꯔꯦꯅꯤꯡ ꯄꯤꯕ ꯍꯧꯔꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯄꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯋꯥꯁꯤꯡꯇꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯛꯂꯤꯕ ꯀꯥꯂꯦꯟ ꯊꯥꯒꯤ ꯃꯥꯡꯑꯣꯏꯅꯅ ꯔꯁꯤꯌꯥꯒꯤ ꯃꯊꯛꯇ ꯑꯀꯟꯕ ꯂꯥꯟ ꯆꯠꯊꯗꯨꯅ ꯂꯥꯟ ꯂꯣꯏꯁꯤꯟꯅꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯂꯦ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯆꯩꯔꯥ ꯑꯁꯤꯗ ꯆꯠꯊꯔꯤꯕ ꯂꯥꯟ ꯑꯁꯤꯒꯤ ꯃꯔꯝꯗ ꯀꯨꯞꯅ ꯈꯟꯅ ꯅꯩꯅꯔꯤꯕ ꯑꯦꯛꯁꯄꯔꯠꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯄꯗ ꯍꯧꯖꯤꯛ ꯅꯣꯡꯆꯨꯞꯂꯣꯝꯒꯤ
Leibakshina Ukraine gi lanmising akan mamona training pibi thabak sa tharabasu NATO gi khongbu oidiba leibak kya na Ukraine makal kya gi khulai kya leptana tengbang pibi gi thabak sa tharabasu Russia gi akan be attack asigi mayokta Ukraine sapsaba pakhum piba ngamdana leiri haba waphum thamnakre lanpham asida sejenagadaba anoba makal gi shakti leiba tengsing asigi mamal gi matang sayenaba kya leiri lanpham asida Russia gi mayokta effective oiba khongjang kya Sanctionabagidama sophisticated ends computerized kueba kusu khulaising hauji mathau taribani aduguma makhali khulaising adu sapsana seasonable haiba lanmising thamnabagidamak sapsaba training pibigi mathau tabasu leiri hainasu CNN phongdorakre Eastern Ukraine gi front line da Mal lising kya natragana sa kya Russia lanmina takshilakli ba si mayuk nanamagidama apaba makal gi tengsing seasonaba haiba tengsing aduna yaraktabada siem haiba khulai sing adugi maruiba masaksing sindok senjin tawba lairakpaga loidana gari sing adu ningthina seasonaba haiba miyoy kya mathau tari haidi CNN da hangi British Army amana makhatana phongdorakpada Ukraine gi lanmising apaba makal gi teng kya pirakadariba sigidama Ukraine gi lanmising akhanana sapsab tengsing adu seasonaba ngambagi haisingba legadabani makoida makal khudimaki tengsing thawbud haithoi singthoiba hana leiba mathautai British ki hangi army officer darmona makhatana phongdorakpada akanba lanpham basida teng seasonabigi maramda specialized tawraba lanmising hana simgatpa mathau tari haina CNN makhatana se phongdorakre haina spokes na pali seasonagada tengsing adu matau karamna seasonagada gemadi lanphamda asu apana madi tengda ate kai yorakpada madu matau karamna amuhana semjingani haibigi Arthur tengsing adu seasonabada supply chain managing gi mathau tab laigani haina analysis ki makerigisu mot pirakle hadi National University of Singapore gi senior research fellow riuna CNN na pirakpo report amada hai Madagda phongdo khriba warol singasigi sapsab maramdi America na saba Abraham hailiba teng makalasi asangba logistic tel tracing oiba makal gi tengni maramaduna sakti leireba teng asi sizna bahaiba si arai taraiba of mamanati kariguma apaba makal gi khulai asina asoi angam Europe matamda US tagi teng gi part singa du amuhanna lauduna semjin mathau tagani masigi damak Ukraine na Poland tamna amuhanna satuna gari edu semjinaba gi damak thabagi tangai fadaba legani masima Abraham tengi oinadi tangai faduna tawgadaba thaba ama oi hen spokes ta palakli du hausi koinadi meam paus tu mata ase lusinjarage masum meam puna no update ngamina se